ꯀꯥꯏꯗꯩꯅꯤ ꯃꯥꯗꯤ ꯀꯃꯥꯏ ꯊꯦꯡꯅꯔꯨꯏꯕ ꯑꯁ ꯅꯣꯡꯃ ꯁꯦꯟꯗ꯭ꯔꯥꯗ ꯕꯣꯔꯥ ꯆꯥꯔꯨꯕꯅꯤ ꯑꯗꯨꯗ ꯃꯣꯏꯁꯨ ꯂꯥꯛꯄ ꯑꯗꯩ ꯑꯩꯈꯣꯏ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯉꯥꯎꯈ꯭ꯔꯦ ꯑꯗꯣ ꯑꯣꯏꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗꯦꯕꯨ ꯏꯕꯨꯡ ꯁꯨꯝ ꯃꯇꯝ ꯂꯦꯜꯂꯤꯕ ꯍꯥꯏꯗꯨꯅꯤꯗ ꯑꯉꯥꯡꯗꯨꯗ ꯀꯩꯁꯨ ꯑꯣꯏꯔꯣꯏꯗ ꯄꯥꯔꯦꯝꯕ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯅ ꯈꯣꯏꯗꯥꯖꯕꯤ ꯀꯅꯥ ꯑꯃꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯃ ꯑꯃꯨꯛ ꯄꯥꯝꯖꯩ ꯉꯥꯎꯖꯩ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯏꯕꯨꯡ ꯀꯩꯗꯧꯔꯦ ꯄꯥꯔꯦꯝꯕꯅ ꯃꯪꯂꯤꯉꯩ ꯍꯦꯟꯊꯣꯏꯅ ꯍꯟꯖꯤꯟꯅ ꯇꯦꯛꯁ ꯊꯥꯖꯤꯜꯂꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯄꯟꯊꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯁꯤꯜꯂꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯅꯪꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯇꯨꯝꯅꯤꯡꯉꯤ ꯇꯨꯝꯃꯗꯧꯅꯤ ꯏꯕꯨꯡ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯇꯨꯝꯖꯍꯧꯔꯣꯀꯣ ꯑꯩꯁꯨ ꯊꯝꯃꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯍꯣꯏ ꯏꯕꯨꯡ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯠ ꯀꯣꯜꯗꯨ ꯊꯝꯅꯈ꯭ꯔꯦ ꯄꯥꯔꯦꯝꯕꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯗꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ ꯏꯕꯦꯌꯥꯏ ꯉꯁꯤꯗꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯜꯂꯤ ꯏꯕꯦꯌꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯈꯣꯏꯃꯨ ꯍꯧꯒꯠꯂꯤ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯁꯨꯛ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤꯁꯤꯕꯨ ꯅꯠꯇꯦ ꯀꯥꯏ ꯆꯠꯇꯧ ꯂꯩꯒꯦ ꯍꯣ ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯏꯕꯦꯊꯣꯏꯒꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯇ꯭ꯔꯗꯤꯅꯦ ꯅꯪꯉꯔꯣꯏꯅ ꯇꯧꯕꯅꯤ ꯀꯩ ꯊꯕꯛꯅꯣꯅꯦ ꯆꯠꯇꯧꯔꯤꯕꯣ ꯀꯥꯏꯗꯅꯣꯅꯦ ꯍꯣ ꯃꯈꯣꯏꯒꯤ ꯍꯟꯗꯛ ꯑꯅꯧꯕ ꯁꯥꯕ ꯍꯣꯇꯦꯜꯗꯣ ꯑꯗꯨ ꯁꯪꯒꯥꯕꯒꯤ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯑꯃ ꯄꯥꯟꯖꯤꯗ ꯌꯦꯡꯍꯜꯂꯨꯁꯤ ꯀꯔꯤ ꯀꯔꯤ ꯃꯄꯣꯠ ꯃꯆꯩ ꯆꯪꯒꯗꯒꯦꯁꯤꯡꯗꯨꯁꯨ ꯈꯔ ꯂꯩꯁꯤꯜꯂꯛꯑꯁꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯕꯁꯤꯡꯅ ꯅꯛꯁꯤꯜꯂꯛ ꯂꯩꯁꯦꯅ ꯍꯥꯏꯅꯔꯕ ꯑꯗꯨꯒꯤꯅꯤ ꯐꯔꯦ ꯐꯔꯦ ꯆꯠꯊꯣꯛꯂꯨꯔꯣ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜꯗꯣ ꯁꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛ ꯂꯣꯏꯁꯤꯜꯂꯝꯃꯤꯗ ꯁꯦꯜ ꯂꯩꯔꯗꯤꯅꯦ ꯌꯨꯝꯐꯥꯎ ꯊꯥ ꯑꯃꯗ ꯁꯥꯕ ꯂꯣꯏꯁꯤꯜꯂꯤꯕꯗꯨꯅꯤ ꯃꯈꯣꯏ ꯕꯕꯥ ꯍꯧꯖꯤꯛꯇꯤ ꯁꯦꯜꯕꯨ ꯂꯩꯔꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯀꯩꯁꯨ ꯅꯠꯇ꯭ꯔꯦꯗ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯖꯔꯛꯑꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯕ ꯍꯧꯏ ꯑꯃꯨꯛ ꯂꯦꯞꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯛꯏ ꯍꯩ ꯅꯆꯥꯅꯨꯄꯤꯗꯤ ꯍꯧꯒꯠꯈ꯭ꯔꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅꯕꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯦ ꯍꯥꯏꯕ꯭ꯔꯣ ꯂꯦꯡꯈꯠꯍꯧꯗ꯭ꯔꯤ ꯃꯥꯅ ꯍꯩꯅꯤꯡꯕ ꯅꯨꯃꯤꯠꯇꯅꯦ ꯃꯇꯣꯝꯇ ꯍꯧꯒꯠꯆꯕꯩ ꯋꯥꯅꯤ ꯍꯩꯅꯤꯡꯗꯕ ꯅꯨꯃꯤꯠꯇꯗꯤꯅꯦ ꯑꯩꯅ ꯌꯥꯀꯥꯏꯔꯣꯜ ꯁꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯧꯒꯠꯄꯤꯔꯛꯀꯗꯕ ꯅꯆꯥꯅꯨꯄꯤ ꯅꯠꯇꯦꯀꯣ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯅꯨꯡꯉꯥꯏꯊꯣꯛꯁꯅꯨ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯂꯩꯈ꯭ꯔꯗꯤ ꯃꯅꯤꯡ ꯃꯈꯥ ꯇꯧꯖꯕ ꯐꯪꯖꯔꯔꯣꯏ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯊꯣꯛꯁꯅꯨ ꯑꯩꯅ ꯌꯥꯏ ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯍꯌꯦꯡꯋꯥꯏꯅꯦ ꯁꯣꯏꯔꯛꯑꯒ ꯃꯃꯥ ꯐꯠꯇꯦ ꯍꯥꯏꯕꯤꯕ ꯌꯥꯔꯣꯏꯀꯣ ꯅꯆꯥꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯃꯄꯥ ꯅꯪꯅ ꯑꯣꯏꯒꯗꯕꯅꯤꯀꯣ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤ ꯍꯣꯏ ꯑꯣꯏꯖꯒꯦ ꯅꯪ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯈꯣꯏꯃꯨꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯈ꯭ꯔꯦ ꯃꯄꯥ ꯃꯥꯅ ꯃꯆꯥꯁꯤ ꯀꯤꯍꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯂꯝꯍꯦꯟꯕꯩ ꯃꯆꯥ ꯑꯣꯏꯍꯜꯂꯤꯅꯦ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯃꯄꯥ ꯃꯆꯥ ꯆꯞ ꯃꯥꯟꯅꯩ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯑꯩꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯗꯨ ꯃꯀꯣꯛ ꯏꯆꯥꯎ ꯆꯥꯎꯈꯩ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯃꯅꯥꯀꯣꯡꯒꯥꯗꯨ ꯐꯣꯜ ꯑꯃ ꯅꯞꯇꯨꯅ ꯊꯣꯛꯂꯛꯏ ꯍꯜꯂꯣ ꯆꯥ ꯕꯦꯃꯥ ꯅꯃꯥꯗꯤ ꯂꯩ ꯄꯥꯏꯍꯜꯂꯛꯀꯦ ꯅꯪꯕꯨ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯄꯅꯤ ꯑꯗ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯐꯣꯟꯁꯦ ꯈꯣꯡꯉꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯄꯥꯏꯈꯠꯂꯛꯄꯅꯤꯗ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤꯌꯦ ꯆꯥ ꯁꯦ ꯃꯃꯥ ꯄꯥꯏꯍꯜꯂꯒꯦ ꯍꯣꯏ ꯁꯤ ꯃꯃꯥ ꯆꯥꯅꯤ ꯏꯕꯦꯌꯥꯏ ꯐꯣꯟꯗꯨ ꯂꯧꯔꯒ ꯏꯕꯦꯊꯣꯏ ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ ꯆꯦ ꯂꯣꯏꯁꯤꯜꯂꯦ ꯅꯪꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯏꯆꯦ ꯌꯥꯔꯅꯤ ꯈꯔ ꯉꯟꯅ ꯆꯠꯁꯤ ꯄꯣꯠ ꯆꯩꯁꯨ ꯂꯩꯗꯧꯕ ꯂꯩꯕꯅꯤꯅ ꯍꯣꯏ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯍꯣꯏ ꯏꯆꯦ ꯊꯝꯃꯦꯀꯣ ꯊꯝꯃꯣ ꯍꯤꯌꯥꯏꯅꯨꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯍꯣ ꯅꯣꯏ ꯆꯆꯥ ꯍꯣꯏꯒꯤ ꯍꯣꯇꯦꯜꯗꯅꯦ ꯁꯪꯒꯥꯕꯒꯤ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯑꯃ ꯌꯦꯡꯕ ꯆꯠꯇꯣꯏꯕ ꯑꯣ ꯍꯥꯏ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯃꯕꯅꯤ ꯅꯄꯥꯒ ꯅꯪꯒꯒꯤ ꯊꯤꯔꯒ ꯆꯥꯔꯣ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯁꯦꯝꯃꯝꯃꯕꯅꯤ ꯄꯨꯊꯣꯛꯑꯒ ꯆꯥꯔꯣꯀꯣ ꯂꯨꯄꯥ 100 ꯄꯤꯔꯝꯃꯣ ꯀꯩꯒꯤꯅꯣ ꯉꯔꯥꯡ ꯂꯧꯈꯤꯕ 500ꯗꯨꯗꯤ ꯂꯣꯏꯔꯕꯣ ꯂꯣꯏꯈ꯭ꯔꯦ ꯅꯪꯗꯤ ꯀꯥꯏꯗ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯤꯕ ꯑꯗꯨꯛ ꯊꯨꯅ ꯂꯣꯏꯈ꯭ꯔꯤꯗꯤ ꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯏꯕꯣꯛ ꯃꯜꯂꯤꯀꯥꯒꯤ ꯍꯣꯇꯦꯜꯗ ꯃꯨꯛꯕꯥꯡ ꯇꯧꯔꯨꯕ ꯑꯗꯨꯗ ꯂꯣꯏꯈ꯭ꯔꯦ 500ꯒꯤ ꯑꯆꯥꯄꯣꯠ ꯂꯣꯏꯅ ꯆꯥꯕ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯕꯣ ꯑꯗꯨꯐꯥꯎ ꯀꯣꯟꯅꯗꯗꯅꯅꯦ ꯃꯤꯉꯣꯟꯗꯩ ꯆꯥꯅꯤ ꯑꯃꯒ ꯍꯥꯞꯄꯤ ꯍꯦꯟꯃꯜꯂꯤ ꯏꯕꯦꯝꯃ ꯅꯣꯏꯅꯤꯀꯣ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ
ꯍꯣꯇꯦꯜꯒꯤ ꯊꯥꯎ ꯆꯥꯃꯟꯗꯅ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯌꯥꯔꯦ ꯌꯥꯔꯦ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯀꯨꯏꯅ ꯐꯝꯃ ꯂꯩꯔꯅꯨ ꯐꯠ ꯍꯧꯒꯠꯂꯒꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯍꯣꯏꯕ ꯃꯃꯥꯅ ꯆꯠꯇꯧꯗꯣ ꯆꯠꯂꯨꯔꯣ ꯏꯕꯦꯌꯥꯏ ꯂꯣꯏꯁꯤꯜꯂꯒ ꯏꯕꯦꯊꯣꯏꯒ ꯆꯠꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯕꯒ ꯍꯦꯟꯊꯣꯏꯅ ꯀꯣꯜ ꯇꯧꯔꯛꯄꯒ ꯇꯥꯟ ꯆꯥꯅꯈ꯭ꯔꯦ ꯅꯨꯄꯤꯌꯥ ꯍꯧꯒꯠꯂꯕꯣ ꯍꯧꯒꯠꯂꯨꯔꯦ ꯅꯪꯗꯤ ꯑꯩꯁꯨ ꯍꯧꯒꯠꯂꯦ ꯄꯨꯡ ꯀꯌꯥꯗ ꯆꯠꯁꯦ ꯍꯥꯏꯅꯣ ꯉꯁꯤꯗꯤ खर ठेंगा चसे ngasi बेट लेट्रे अदुदे आई फी खर सुरमखिगे नंग लुसिलमनाइदा फोन तौरामुको होय होय हियाइनु सु हेंथोइसु मागी मथौ तौनख्रे ऑफिस आवर मतमनी खोइमुगी कादा पारेमा मखोयनी वारी सानरी पारेंबा कयागे सर ngarang video clip to kai lekre tombani nangonda pisingkre hai एंगोंदा लई सर पुथोरो यंगसी करी करी प्रूफ ओइबा याबा यावब्रा यंगसी फनी सर ए उचरके हाइरगा पेन ड्राइव तो थिंजिनली अदुगा ngaranggi वीडियो दु थादुना खोइमुगा पुन्ना यंगमिनै अहानबगी वीडियो दु मदि कैसु चिंगननिंगाई ओइबा यावरमदे मथंग अमा मुक थादुना येंगी हंदक्ति करिगुम्बा खरा यावरमी अतै कैसु नते बेंगदगी लोन की पैसा पीगनी न पुखिबा सेलदु लोन पीबगी महु ज्वेलरी अमा चंगगा नुपी अमगी सना साबगी सेल थिदोक्लमी पारेंबा गाइको हजिकिदो अमुका रिप्ले तो फनी सर अमो हन्ना प्ले तौई ओ माना बेंगदगी पुरिबा सेल सिदी नुपी सिंगी सना साना बोइरे ऐ नुपी दु जुममदा तौरु ऐना मसक खंगबा नुपी मचा मालिने फनी सर जुम तौतुना येंगी है मसीदी तामोई बोलगी मचानुपी लेबदु नत्रने मानिदा ऐना नोंग उखिबदुनिदा कनानो इबोल आइदि सर लमखाईगी इंजीनियर इबोहलना ममिंग चटलिबा नुपादो नंग खंग्रबने पारेंबा ओ खंगी सर याम फबनी सर इबोहलदो मबुंग मपाव याम फबनी अदो मागी बु मचानुपी लेबरने सर अमा लेबनी ओ अदुदी सर कमाई तौसिगे पैसा से सुमाइना सुमांगसिलादी बैंक से करमना चलाइगनी सर अदुनी पारेंबा खोगेना खलिबसि करिनो ऐसु खंग्री अमुक्तंगदी परा अमतमीबा चुमी खाली सर कुइना लैथबदी फरोय अथोबदा करि तौबा याबा हाइबदो येंगसि होरेन आई खलाअगे अदुगा नंगोंदा पाव पिरागे को फनी सर अदुदी आई मुथोगे पारे मसुमागी कादा चंगदुना फमख्रे केनु फमुंगदा फमलगा खोगेनगा वारी सारी ता खोगेन आई नंगसे सुम थाजरक्ट्रे ओइदबा याम ngangi अस केनु नंगना मरोल अमा ऐसे चिंथीदा हाइले ऐना नंगी खंगना तौरकनी हाइरेदना ऐना इसा नुंगाइते हाइरिसे नंग कैसु थौसाबीदे ऐना करी थौसाद्रगे केनु नंगबो इसा सिमता येंबियो हाइबा होइसे आई ऑफिस पाउदा ngamtang yorukhige aduga ai halaga lobalagi yaraba sengaba hoini keno ai thamage ko hoi phajana leramo nungsibi call thamkhri keno khogena phone thamkhibaga ngarang numidangi wari du ningsinglai khogena keno sila om yumda lo laom hoje akhoi ni chin mama tamoi jwani nangbo wakal khajik ta khalo kai dobe हसिबु फिबम सिदा अहिमदा कमाय हलो हाइबनो फिरोल दो सेचलो अदो आई थिलमगे लाओ कछु तौरे लाओ असुक थेगा कांसिदा कमाय यम चंगो हाइबनो ताखोगेन कछु तौरे लाओ आई थिनगे हजि मी लोइना तुमनरमनी नोई मादो कौतु दुगा जमिनको नपातुन खंगंदबिदा केनो आइना आइसेमतो याव कैदौरगे ताखोगेन आइसे नुपीनी आइगी सुखरा खल्लो हौजी अखोइनी एक चेनबदा ना अखोइदा लेबा फंगोय मिरोड ओइनी मिरोड ओइबा पामरोना नंगना पामदि चेलस लाओ मिरोड ओइबदि आई पामदे आइबु नखोइदा पुरदि मिया मांगदा आइबु नंगी नुपीनी हाइबदो आई पामे अदुनी आइसु नंगबु मिरोड ओइना थंबदि पामदे
ꯑꯗꯨꯅ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯌꯨ ꯂꯥꯛꯑꯣꯁꯤ ꯉꯁꯤꯒꯤꯗꯤ ꯊꯤꯜꯂꯒꯦ ꯂꯥꯛꯑꯣꯕ ꯀꯦꯅꯨꯗꯣ ꯌꯥꯅꯤꯡꯗ ꯐꯤꯔꯣꯜ ꯁꯦꯝꯖꯤꯟꯗꯨꯅ ꯀꯨꯝꯊꯔꯛꯂꯦ ꯈꯣꯒꯦꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯧꯃꯤꯟꯅꯔꯛꯏ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯐꯥꯎꯕ ꯈꯣꯒꯦꯅ ꯊꯤꯜꯂꯛꯑꯝꯕꯁꯤꯡꯗꯨ ꯃꯊꯪ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪꯗꯤ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯈꯥꯡꯖꯩ ꯑꯗꯨꯕꯨ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯁꯤ ꯇꯧꯔꯨꯕꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯂꯨꯗꯦ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯗꯨꯝ ꯐꯈꯤ ꯑꯊꯣꯏꯕ ꯍꯣꯏꯗꯅꯤ ꯊꯦꯝꯕꯤꯅ ꯃꯥꯂꯦꯝ ꯀꯩ ꯍꯥꯏꯒꯦ ꯃꯥꯁꯦ ꯅꯪꯕꯨ ꯑꯗ ꯍꯣꯁꯇꯦꯜꯗ ꯂꯩꯕꯒꯤ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯗꯣ ꯀꯃꯥꯏ ꯇꯧꯕ ꯇꯥꯔꯕ ꯅꯠꯇꯦ ꯅꯪꯕꯨ ꯂꯩꯒꯤ ꯈꯜꯂꯤꯕ꯭ꯔꯣ ꯂꯩꯇꯦ ꯈꯜꯂꯤꯔꯣ ꯏꯃꯥꯁꯤ ꯑꯩ ꯂꯩꯅꯤꯡꯗꯦꯗ ꯍꯥꯏ ꯂꯥꯏꯔꯤꯛ ꯈꯛꯀꯤ ꯈꯜꯂꯒ ꯅꯣꯏꯁꯦ ꯍꯣꯁꯇꯦꯜꯗ ꯊꯝꯒꯦ ꯈꯟꯕ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛꯇꯒꯤ ꯁꯨꯃꯥꯏꯅ ꯃꯤꯔꯛꯇ ꯂꯩꯍꯧꯕꯁꯤ ꯍꯩꯅꯕ ꯇꯝꯍꯧꯕꯁꯤ ꯇꯉꯥꯏ ꯐꯗꯦ ꯍꯌꯦꯡꯋꯥꯏ ꯃꯇꯨꯡꯗꯁꯨ ꯃꯤ ꯄꯨꯟꯕꯒꯤ ꯍꯩꯅꯕꯤ ꯂꯩꯍꯧꯗꯣꯏꯅꯤ ꯅꯣꯏꯕꯨ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗꯕ ꯅꯠꯇꯦꯅꯦ ꯅꯥꯎꯇꯣꯟꯅ ꯑꯩꯗꯤ ꯂꯩꯗꯣꯏꯅꯤ ꯏꯃꯥꯁꯤ ꯑꯅꯤꯁꯤ ꯌꯥꯎꯗ꯭ꯔꯁꯨ ꯌꯨꯝꯗꯅꯦ ꯍꯋꯥꯏ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯍꯣꯁꯇꯦꯜꯗ ꯆꯥꯎꯔꯒꯦ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯕ ꯑꯊꯣꯏꯕꯅ ꯃꯃꯥ ꯑꯩꯁꯨ ꯂꯩꯌꯨ ꯍꯥꯏꯔꯣ ꯃꯃꯥꯅꯗꯤ ꯂꯩꯍꯟꯅꯤꯡꯉꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯂꯩꯔꯦ ꯁꯅꯥꯊꯣꯏꯕ ꯑꯗꯣ ꯃꯃꯥ ꯇꯣꯏꯅ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯗꯤ ꯂꯩꯒꯦ ꯂꯥꯛꯑꯣꯏ ꯍꯥꯏꯗꯤ ꯇꯜꯂꯤ ꯂꯥꯛꯇꯣꯏꯅꯤꯅꯦ ꯀꯩꯗꯧꯕꯒꯤ ꯂꯥꯛꯑꯣꯏꯗꯧꯔꯤꯕꯅꯣ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯏꯆꯥ ꯁꯅꯥꯒꯤ ꯑꯆꯥꯄꯣꯠ ꯊꯤꯟꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯅꯥꯎꯇꯣꯟꯅ ꯑꯁ ꯃꯃꯥ ꯅꯪꯒꯤ ꯅꯆꯥꯁꯤ ꯔꯥꯁꯤ ꯀꯪꯁꯤ ꯐꯖꯅꯁꯨ ꯑꯁ ꯃꯃꯥ ꯅꯪꯒꯤ ꯅꯆꯥ ꯔꯥꯁꯤ ꯀꯪꯁꯤ ꯐꯖꯅꯁꯨ ꯀꯪꯉꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯔꯥꯁꯤ ꯀꯪꯗꯕ꯭ꯔꯥ ꯈꯜꯂꯤꯗ ꯑꯁ ꯃꯤꯆꯪ ꯆꯪꯁꯤꯜꯂꯛꯑꯦꯗ ꯑꯊꯣꯏꯕꯅ ꯃꯃꯥꯅꯤ ꯀꯩꯅꯣ ꯃꯃꯥꯅ ꯃꯆꯥꯒꯤ ꯆꯪꯗ꯭ꯔꯗꯤ ꯀꯅꯥꯏ ꯆꯪꯗꯣꯏꯅꯣ ꯍꯣ ꯄꯥꯕꯨꯡꯒꯤ ꯆꯪꯗꯣꯏꯕ ꯍꯣ ꯑꯩꯈꯣꯏꯗꯤ ꯏꯃꯥꯁꯤꯅ ꯑꯩꯒꯤꯁꯨ ꯃꯤꯆꯪ ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯅꯩ ꯌꯥꯝ ꯆꯥꯛꯆꯩꯗ ꯆꯥꯛꯆꯧ ꯎꯁꯤꯠꯇꯕ ꯅꯠꯇꯦ ꯀꯔꯦꯝꯅꯕꯅꯤ ꯌꯥꯔꯦ ꯃꯔꯩ ꯇꯧꯅꯔꯅꯨꯁꯦ ꯂꯥꯛꯑꯣ ꯏꯃꯥꯁꯤꯅꯅꯦ ꯅꯈꯣꯏꯒꯤ ꯃꯣꯃꯣ ꯁꯦꯝꯕꯤꯔꯕꯅꯤ ꯆꯥꯔꯨ ꯂꯥꯛꯑꯣ ꯍꯥꯎꯅꯤ ꯏꯃꯥꯁꯤ ꯑꯗꯨꯗꯤ ꯅꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯄꯅꯤ ꯑꯊꯣꯏꯕꯅ ꯊꯤꯕꯣꯡ ꯂꯥꯎ ꯅꯈꯨꯠꯇꯨ ꯆꯥꯝꯕ ꯆꯥꯝꯗꯕ ꯑꯃꯨꯛ ꯆꯥꯁꯤꯜꯂꯛꯀꯅꯤ ꯇꯨꯀꯠꯆꯩꯀꯣ ꯑꯩꯁꯦ ꯅꯪꯗꯧꯅ ꯌꯥꯝ ꯃꯣꯠꯄ ꯅꯨꯄꯥ ꯑꯣꯏꯅ ꯎꯔꯕ꯭ꯔꯕ ꯈꯔ ꯇꯧꯒꯟꯕꯗꯨꯗ ꯍꯥꯏꯕꯅꯤꯗ ꯅꯪꯗꯨꯝꯅꯦ ꯅꯈꯨꯠꯇꯨ ꯆꯥꯝꯕꯁꯨ ꯆꯠꯂꯨ ꯃꯥꯂꯦꯝꯅ ꯌꯥꯔꯦꯍꯦ ꯅꯣꯏ ꯑꯅꯤꯁꯤꯗꯤꯕ ꯆꯥꯔꯝꯗꯥꯏ ꯐꯪꯉꯤ ꯈꯠꯅꯩ ꯇꯨꯝꯃꯝꯗꯥꯏ ꯐꯪꯉꯤ ꯈꯠꯅꯩ ꯇꯟꯕꯨ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯅꯣꯡꯃꯗꯤꯅꯦ ꯅꯣꯏ ꯑꯅꯤ ꯁꯣꯏꯔꯔꯣꯏꯗꯧꯅꯤ ꯑꯩꯅ ꯃꯆꯤꯡ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯝꯗ ꯌꯥꯔꯦ ꯌꯥꯝ ꯀꯟꯕ ꯕꯨꯡꯉꯣ ꯌꯥꯝ ꯀꯟꯕꯒ ꯁꯥꯔꯛꯑꯅꯤ ꯆꯤꯆꯦꯒꯤ ꯕꯨꯡꯉꯣ ꯍꯥꯏꯁꯤꯅꯤ ꯇꯥꯅꯤꯡꯗꯦꯀꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯊꯦꯝꯕꯤꯅ ꯃꯥꯂꯦꯝ ꯅꯠꯇꯦ ꯅꯣꯏꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯣ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯃꯃꯥ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯀꯣ ꯑꯍꯝ ꯅꯥꯎꯇꯣꯟꯅ ꯇꯧꯔꯛꯄꯅꯤ ꯑꯩꯗꯤ ꯊꯥꯖꯗꯦꯗ ꯃꯥꯂꯦꯝ ꯅꯣꯏ ꯌꯨꯝꯁꯦ ꯑꯩꯅ ꯈꯟꯕꯗꯅꯦ ꯈꯔ ꯑꯗꯨꯝ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯑꯊꯣꯏꯕꯅ ꯃꯥ ꯌꯥꯔꯦꯗ ꯑꯗꯨꯏ ꯋꯥꯔꯤꯒ ꯁꯥꯔꯛꯈꯤꯅ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯒꯤ ꯇꯦꯟꯁꯟ ꯃꯔꯛꯁꯤꯗ ꯍꯣꯏ ꯁꯤ ꯆꯥꯔꯣꯁꯤ ꯃꯃꯥꯅꯦ ꯆꯥ ꯂꯩꯕꯤꯔꯛꯀꯦ ꯃꯥꯁꯤ ꯌꯥꯝ ꯍꯥꯎꯋꯤ ꯁꯤꯗꯤ ꯃꯣꯏꯒꯤ ꯐꯥꯁ ꯐꯨꯗꯇꯒꯤ ꯁꯤꯅ ꯍꯦꯜꯂꯦ ꯃꯣꯏ ꯐꯥꯁ ꯐꯨꯗꯀ ꯂꯣꯏ ꯂꯩꯍꯧꯔꯦꯗ ꯏꯃꯥꯒꯤ ꯈꯨꯠꯇ ꯑꯁꯦꯡꯕꯩ ꯍꯥꯎꯕ꯭ꯔꯅꯦ ꯅꯥꯎꯇꯣꯟ ꯑꯧ ꯍꯥꯎꯏ ꯏꯃꯥꯁꯤꯗꯤ ꯗꯣꯛꯇꯔ ꯑꯣꯏꯔꯁꯨ ꯆꯥꯛ ꯌꯦꯟꯁꯥꯡꯗꯤ ꯊꯣꯡꯕ ꯐꯖꯅ ꯍꯩꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯃꯥꯁꯤ ꯌꯨꯝꯗ ꯁꯨꯝ ꯇꯧꯔꯗꯤꯅꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯄꯁꯤ ꯃꯁꯥꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯅꯥꯎꯇꯣꯟ ꯅꯣꯏꯁꯨ ꯂꯥꯏꯔꯤꯛꯇꯣ ꯁꯨꯝ ꯄꯥꯔꯛꯑꯗꯤꯅꯦ ꯍꯩꯕ ꯍꯦꯟꯒꯠꯂꯛꯇ꯭ꯔꯅꯦ ꯍꯦꯟꯒꯠꯂꯛꯑꯦ ꯃꯥꯁꯤ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯩ ꯊꯣꯡꯕ ꯊꯥꯛꯄꯁꯤꯁꯨꯅꯦ ꯁꯨꯝ ꯊꯣꯡꯉꯗꯤꯅꯦ ꯍꯩꯕꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯆꯥꯔꯣ ꯃꯥꯂꯦꯝ ꯆꯥꯁꯤꯜꯂꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨꯅꯦ ꯏꯃꯥꯁꯤꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯏꯃꯥꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯑꯍꯨꯝꯗꯨ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯎꯁꯦꯅ ꯊꯣꯛꯂꯛꯄꯅꯤ ꯑꯊꯣꯏꯕꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯣꯗꯅ ꯇꯜꯂꯦꯍꯦ ꯅꯨꯄꯤ ꯀꯥꯏꯅ ꯀꯣꯏꯌꯨꯗ ꯅꯪꯕꯣ ꯇꯥꯅꯤꯡꯗꯦꯁꯦ ꯑꯩꯗꯤ ꯔꯣꯁꯅꯤꯗꯣ ꯀꯣꯏꯔꯅꯤ ꯅꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯄꯅꯤ
ꯏꯁ ꯔꯣꯁꯅꯤꯅ ꯌꯥꯔꯕꯣ ꯍꯥꯏꯁꯦ? ꯌꯥꯗ꯭ꯔꯤꯗ, ꯑꯗꯣ ꯀꯣꯏꯔꯅꯤꯕ. ꯍꯩꯅꯗꯦꯀꯣ, ꯆꯍꯤ ꯁꯨꯗꯕꯩ ꯔꯣꯃꯥꯟꯁ ꯇꯧꯔꯛꯀꯅꯨ, ꯌꯦꯡꯅꯤꯡꯗꯦ. ꯃꯥꯂꯦꯝꯗꯨ ꯁꯣꯔꯣꯛ ꯅꯥꯀꯟꯗ ꯌꯦꯡꯗꯨꯅ ꯆꯠꯄꯅꯤ. ꯄꯥꯔꯦꯝꯕꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯤꯌꯥꯏꯅꯨꯅ ꯅꯣꯛ ꯅꯣꯛꯇꯅ ꯇꯣꯡꯂꯒ ꯆꯠꯈꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ. ꯑꯌꯥ, ꯑꯔꯤꯕꯤ,